ꯃꯍꯥꯎꯁꯤꯗꯤꯀꯣ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯇꯧꯕꯗꯣ ꯊꯥꯡꯖꯤꯡꯁꯦ ꯃꯌꯥꯝ ꯃꯅꯤꯄꯨꯔꯗꯒꯤ ꯉꯔꯥꯡ ꯄꯣꯔꯛꯄ ꯄꯥꯟꯒ ꯑꯗꯒꯤ ꯊꯥꯡꯖꯤꯡꯒꯁꯦ ꯉꯔꯥꯡ ꯆꯋꯥꯏꯒ ꯊꯥꯡꯖꯤꯡꯒ ꯈꯔ ꯑꯃ ꯊꯣꯡꯈ꯭ꯔꯦ ꯑꯗꯒꯤ ꯌꯦꯟꯗꯦꯝꯒ ꯊꯥꯡꯖꯤꯡꯒ ꯏꯔꯣꯟꯈ꯭ꯔꯦꯅ ꯑꯗꯨꯒ ꯁꯤꯁꯦ ꯑꯩꯅꯅꯦ ꯉꯁꯤ ꯑꯃꯨꯛ ꯄꯥꯟꯒ ꯊꯥꯡꯖꯤꯡꯒ ꯏꯔꯣꯟꯕ ꯆꯥꯗꯕ ꯀꯨꯏꯔꯕꯅꯤꯅ ꯃꯆꯦꯠ 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 ꯑꯩꯅ ꯈꯥꯛꯑꯒ ꯁꯤꯁꯦ ꯄꯥꯟꯒ ꯊꯥꯡꯖꯤꯡꯒ ꯍꯧꯖꯤꯛ ꯏꯔꯣꯜꯂꯛꯀꯦ ꯃꯌꯥꯝ ꯊꯥꯡꯅ ꯐꯪꯉꯗꯤ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯁꯅꯥꯅꯦ ꯑꯗꯣ ꯊꯥꯡꯖꯤꯡꯒꯁꯦ ꯅꯨꯡꯁꯤꯗ꯭ꯔꯣ ꯊꯥꯡꯖꯤꯡꯁꯦ ꯉꯁꯤꯗꯤ ꯐꯨꯠꯄꯗ ꯍꯥꯞꯄꯣꯏ ꯑꯗꯨ ꯃꯊꯛꯇ ꯆꯥꯏꯗꯣꯏꯅꯤꯀꯣ ꯄꯥꯟꯁꯦ ꯑꯩ ꯈꯦꯠꯂꯛꯀꯦ ꯊꯥꯏꯅ ꯑꯩꯈꯣꯏ ꯃꯥꯅ ꯄꯥꯟꯒ ꯊꯥꯡꯖꯤꯡꯒ ꯏꯔꯣꯟꯕ ꯍꯥꯎ ꯄꯤꯖꯕꯗꯣ ꯅꯤꯡꯁꯤꯡꯉꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯄꯥꯟꯁꯤꯒ ꯊꯥꯡꯖꯤꯡꯁꯤꯒ ꯏꯔꯣꯟꯒꯦ ꯄꯥꯟꯁꯦ ꯍꯥꯟꯅ ꯈꯦꯠꯂꯛꯑꯒꯦꯀꯣ ꯃꯌꯥꯝ ꯈꯦꯠꯄ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯁꯤꯁꯦ ꯑꯩ ꯐꯨꯠꯈ꯭ꯔꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯀꯥꯝꯈ꯭ꯔꯦ ꯊꯥꯡꯒꯠꯈ꯭ꯔꯦ ꯄꯥꯟꯁꯤꯗꯤ ꯀꯥꯝꯕ ꯂꯣꯏꯕꯗ ꯐꯣꯂꯥ ꯁꯥ ꯂꯩꯔꯝꯃꯦ ꯀꯨꯏꯅ 4-5ꯔꯛ ꯀꯥꯝꯃꯨꯔꯦ ꯑꯩꯅ ꯑꯗꯣ ꯁꯣꯏꯁꯨ ꯁꯣꯏꯗꯣꯛꯑꯒ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯦ ꯑꯩ ꯍꯧꯖꯤꯛ ꯏꯔꯣꯜꯂꯒꯦ ꯐꯠꯂꯝꯕꯁꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯅꯠꯇ꯭ꯔ ꯏꯔꯣꯝꯕꯒꯤꯗꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯗꯧ ꯅꯩꯈꯥꯏꯒꯤꯗꯧ ꯂꯩꯔꯕꯅꯦꯕ ꯑꯗꯣ ꯁꯤꯁꯦ ꯍꯧꯖꯤꯛ ꯏꯔꯣꯜꯂꯒꯦ ꯃꯌꯥꯝ ꯄꯥꯟꯒ ꯃꯣꯟ 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 ꯂꯥꯎꯋꯦ ꯃꯅꯤꯄꯨꯔꯒꯤꯁꯤꯅ ꯍꯦꯛꯇ ꯇꯣꯉꯥꯟꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯗꯨ ꯑꯣꯏꯀꯣ ꯃꯌꯥꯝ ꯏꯔꯣꯝꯕ ꯂꯣꯏꯔꯦ ꯏꯔꯣꯝꯕꯁꯦ ꯁꯤꯗ ꯑꯩ ꯍꯧꯖꯤꯛ ꯉꯁꯥꯏꯒꯤ ꯊꯥꯡꯖꯤꯡꯗꯣ ꯑꯗꯨ ꯆꯥꯏꯁꯤꯜꯂꯛꯑꯒꯦ ꯊꯥꯡꯖꯤꯡꯁꯤ ꯂꯩꯔꯦ ꯅꯨꯡꯁꯤꯈ꯭ꯔꯕ ꯊꯥꯡꯖꯤꯡꯅꯤꯀꯣ ꯑꯗꯨꯒ ꯇꯨꯅꯤꯡꯈꯣꯛ ꯑꯗꯨꯒ ꯎꯃꯣꯔꯣꯛꯁꯤꯃ ꯋꯥ ꯃꯌꯥꯝ ꯉꯁꯤꯒꯤ ꯄꯥꯟ ꯏꯔꯣꯝꯕꯁꯦ ꯍꯥꯎꯅꯤ ꯍꯥꯎꯔꯣꯏ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯀꯩ ꯈꯜꯂꯤꯒꯦ ꯊꯥꯡꯖꯤꯡ ꯇꯪꯈꯥꯏꯗꯨꯝꯅꯀꯣ ꯍꯤꯟꯖꯥꯡꯁꯦ ꯃꯈꯜ 3ꯁꯤꯗ ꯆꯥꯅꯤꯡꯕ ꯍꯤꯟꯖꯥꯡꯗꯨꯕꯨꯗꯤ ꯂꯣꯏ ꯁꯦꯝꯍꯧꯔꯦꯀꯣ ꯐꯪꯅꯕ ꯑꯗꯣ ꯃꯌꯥꯝ ꯍꯣꯔꯦꯟ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯍꯥꯎꯅꯤ ꯍꯥꯎꯔꯣꯏ ꯍꯥꯏꯕꯗꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯇꯦꯁ ꯇꯧꯔꯛꯀꯦꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯥꯛ ꯊꯤꯔꯦ ꯑꯗꯨꯒ ꯁꯤꯗ ꯄꯥꯟ ꯏꯔꯣꯝꯕ ꯃꯌꯥꯝ ꯄꯥꯟ ꯏꯔꯣꯝꯕ ꯇꯦꯁ ꯇꯧꯔꯛꯀꯦ ꯀꯨꯏꯅꯗꯒꯤ ꯆꯥꯅꯤꯡꯉ ꯂꯩꯕ ꯄꯣꯠꯅꯤꯅ ꯁ꯭ꯀꯨꯜ ꯆꯠꯂꯝꯗꯥꯏ ꯑꯣꯏꯕꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯍꯣꯕꯦ ꯐꯖꯅ ꯅꯦꯅꯥ ꯇꯥ ꯅꯝꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯍꯥꯎꯔꯦ ꯇꯨꯅꯤꯡꯈꯣꯛꯀ ꯌꯥꯎꯔꯕꯅꯤꯅ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯐꯣꯟꯁꯦ ꯃꯥꯏꯁꯤꯗ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦꯕ ꯋꯥꯡ ꯂꯣꯏ ꯆꯠꯂꯦ ꯍꯥꯏꯕ ꯊꯥꯡꯖꯤꯡꯒꯁꯦ ꯍꯧꯖꯤꯛ ꯆꯥꯕ ꯌꯥꯔꯣꯏ ꯑꯗꯨ ꯃꯌꯥꯝ ꯎꯃꯣꯛꯁꯦ ꯌꯥꯝ ꯁꯥꯏꯗ ꯑꯗꯨ ꯃꯌꯥꯝ ꯇꯞꯅ ꯂꯣꯏꯁꯤꯜꯍꯧꯔꯒꯦ ꯃꯍꯥꯎꯁꯤꯗꯤꯀꯣ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯇꯧꯕꯗꯣ ꯊꯥꯡꯖꯤꯡꯁꯦ ꯄꯠꯀꯗꯕ ꯌꯥꯔꯣꯏꯗꯕ ꯑꯗꯨꯗꯨꯅ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏ ꯃꯇꯥꯡ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯐꯣꯔ ꯋꯥꯆꯤꯡ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ